ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯁꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯋꯥꯔꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀ꯫ ꯉꯁꯤꯒꯤ ꯇꯥꯡꯀ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ 19 ꯁꯨꯕ ꯇꯥꯡꯀ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯟꯗꯣꯅ ꯑꯗꯨꯝꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯈꯤ ꯑꯃꯗꯤ ꯅꯟꯗꯣꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯈꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯅꯟꯗꯣ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯇꯧꯏ꯫ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯟꯗꯣ ꯑꯁꯤ ꯊꯥꯡꯗꯨꯅ ꯄꯨꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯃꯥꯅ ꯄꯥꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯔ ꯈꯜꯂꯕꯒꯤ ꯇꯨꯡꯗꯗꯤ ꯃꯍꯥꯛꯅ ꯅꯟꯗꯣꯒꯤ ꯃꯁꯥꯁꯤꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯆꯪꯁꯤꯜꯂꯒ ꯊꯋꯥꯏ ꯑꯁꯦ ꯄꯥꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯛꯏ꯫ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯟꯗꯣꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯐꯠ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯟꯗꯣ ꯑꯁꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯏꯃꯝ ꯃꯝꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯨ ꯑꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯣꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯂꯥꯕꯩ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯁꯦ ꯄꯣꯅꯥ ꯊꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯡꯗꯣꯔꯛꯈꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯀꯦꯒꯥ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯃꯥꯏꯕꯁꯦ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯀꯔꯤꯅꯣꯅꯦ ꯊꯣꯡꯅꯥꯎ ꯑꯁꯤꯅ ꯀꯟꯅ ꯍꯥꯡꯗꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯤꯕꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯅ ꯀꯟꯅ ꯁꯤꯠꯂꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯀꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯁꯦ꯫ ꯃꯁꯤꯒꯤ ꯀꯥ ꯑꯁꯣꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯒꯣꯗ꯭ꯔꯣꯡ ꯒꯗ꯭ꯔꯥꯡ ꯃꯈꯣꯜ ꯑꯁꯦ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯑꯃꯥꯏꯕ ꯂꯥꯕꯩꯁꯦ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯃꯈꯣꯟꯅꯣ ꯑꯃꯨꯛꯀ ꯇꯥꯗꯕ ꯃꯑꯣꯡ ꯈꯔ ꯇꯥꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯅꯥꯊꯖꯩ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯑꯁꯣꯝ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯀꯥ ꯑꯗꯣꯝꯗ ꯃꯩ ꯆꯥꯛꯂꯛꯄꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔꯁꯨ ꯃꯥꯅ ꯇꯥꯏ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯏꯈꯥꯏꯕꯒꯨꯝꯕꯒꯤ ꯃꯈꯣꯟ ꯈꯔꯁꯨ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯇꯥꯏ꯫ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯁꯦ ꯃꯥꯅ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯥꯌꯣꯟꯅꯔꯦ ꯁꯥꯊꯤꯅ ꯍꯣꯡꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯃꯥꯏꯕ ꯂꯥꯕꯩꯁꯦ ꯌꯥꯝꯅ ꯉꯛꯏ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯧꯔꯝꯕ ꯃꯩꯗꯨꯗꯤ ꯐꯅꯌꯥꯝꯅ ꯃꯨꯠꯊꯍꯧꯔꯕꯅꯤ ꯌꯥꯝꯅ ꯄꯤꯛꯅ ꯆꯥꯛꯍꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯂꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯛꯇꯨꯅ ꯃꯤꯇꯝ ꯃꯆꯥ ꯁꯥꯗꯨꯅ ꯊꯝꯂꯝꯕꯁꯤꯡꯁꯤꯁꯨ ꯄꯨꯟꯅ ꯇꯨꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯩ ꯑꯗꯨꯅ ꯀꯟꯅ ꯆꯥꯛꯈꯠꯂꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯇꯩ ꯋꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯑꯗꯨꯝꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯄꯪꯇꯨꯗ ꯇꯨꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯥꯕꯩꯁꯦ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤ ꯃꯇꯧꯅꯣ? ꯀꯔꯤꯅꯣ ꯁꯤꯗꯤ? ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯉꯛꯅ ꯃꯤꯇꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯤꯇꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯟꯗꯣꯒꯤ ꯃꯤꯇꯝ ꯁꯥꯔꯝꯕ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯤꯇꯝ ꯁꯥꯔꯝꯕꯁꯤꯡꯗꯨꯗꯤ ꯃꯅꯥꯛ ꯑꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯊꯥꯗꯣꯛꯈꯤꯕ ꯃꯥꯅ ꯁꯥꯔꯣꯏꯁꯤꯡ ꯁꯥꯟꯅꯈꯤꯕꯒꯤ ꯃꯤꯇꯝ ꯃꯌꯥꯝꯁꯨ ꯁꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅꯤ ꯃꯅꯥꯛ ꯑꯁꯤꯗ ꯇꯨꯔꯒ ꯂꯩꯔꯤꯕꯁꯦ꯫ ꯃꯁꯤꯗꯗꯤ ꯑꯃꯥꯏꯕ ꯂꯥꯕꯩ ꯁꯥꯎꯕ ꯑꯃꯗꯤ ꯀꯔꯤ ꯃꯇꯧꯅꯣ? ꯃꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯇꯝ ꯈꯔ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯂꯦꯞꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ 5-10ꯗꯪ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛ ꯊꯥꯛ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯟꯗꯣꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯑꯗꯨꯒ
nanaw mitlang su magi mahi yaudrabani na khudimsing ase mana pangthokning matam da pangthok piyaragani hakjang nungai tabani na hada hakjang nungai ba matam asida fajana neirage haduna magi wakhanda khallubani adubu ngasigi oramliba mong mataw sida amaiba labaisi ngakpa amadi sauninga punupunkre mahag mamit kanno isinduna sathi ba maglaron kaya amasoli mana thamliba magi sarosing adugu mitamsing asina tubusidini amaiba labaina amaksu akiba mipaiba magi masada faroliba yamna kana honadana amaiba labaina khudimusing ase khangnabu hone mana waribase nando amadi nanaw mitlangi mitam maduna thokibadudi mana thoini hina khande adubu magi sarosing asina turu leriba makoigi mafumsing asina hongnibase kari maramgi damaktuna hadana mana khaning masina yamlangtana asumna man yengmani kon thangadi mana yengbi yaba yenaba lason kaya amshoduna honaba yaba honraba tungadi khara makhaidi amaiba labaina khangmangamnare madudi atai yamatu oramdre handak matam khara mahakna masa khara nungaite haduna makhoi damakta thadokkum thokpa khara thadoknaga mahaksu adumak maga thokpa thabak khara toroga laikhiba asomdana numidangi matam khudingi sarosing sina makhoi ga sakthak ado ningmuk thulaktaba amaiba siga makhoi ga matam khara loinaba ka sang asi wat pachida makhoi se lam helak pa habadu urame masidagi makhoi na koi pai ba kocha chatpa kaya motorum se amaiba labaini khudimosing se khangla ame asumna makhoi na asumna lam helak pa darabadi makhoi sing si phajin daba yaroi amukhana kushin daba yaroi haduna masasin nungai tabsu nungai tana nongalamdai gi matam adai phawbada sarosing se mana korame mahagna laison sonduna kawbu matam asida ahanbada magi sarosing se amaiba labai gi manakta law haiba yaramde adubu makhoi khutimusing sidi mana sanaribani mana loinaribani na makhoi gi mahi chu loina khangbani na mahagni yamna kana mahi sonduna korame kon thangda sarosing se magi manakta lai adubu lakku matam asida sarosing sina mabu chagadabagi mabu hatgadabagi mong amada kushindana mamit ase irau launa amaiba labai sibu munmuna yengi khoidi sakthak pambana taibung mi ki i thakning mana ngawrabani amaiba labai su taibung mi ni adubu amaiba labai na makoi sing su sanaba loina ba tawbani na mana oja ama oidabani na makoina di labai de karimata tawba ngamde adubu karigumbada khaurang laba i thakning laba sarosing sina amaiba labai gi sontharak matam ado makoina su ngaibgum tawri hojiksu labai gi manakta leiba matam asida marai sing se sanga tingthuktuna labai bu lekning bu chu phawri makuching si chu tingthori saru nga tangai ba kuching sina su amaiba labai da nanna ba tori adubu amaiba labai gi mahina makuching se maga manakta naksilande aduga makoi gi apamba do pigani kari apamba leibano haduna amaiba labai na mamil isunduna maijau haduna mai solaga makoi gi lusing purel oiba saroi amada man wari sari saroi mako aduga wari sanaba hangma yaba hanglaba matungadi saroi mako sina kari hari taibung mi pame taibung mi gi i thakningi hadun hari madugi wadu tabada amaiba labai matha sai masu khangi saroi sing se mangonda ningai tawre mangonda chakri thangle habse amaiba labai na khangi labai na hai nakhoi na haribu wado madu oitaba wani adu nataba atop nakhoi gi apamba sakthak aina piri taibung mi gi idi karamna pigani taibung mi gi i pi habse nakhoi saroi myam gi damta pina ba honabada taibung mi si da yaroi taibung mi hat da yaroi hojik taibung mi hat pagi matam nate aduga aikhoi gi lekai khulasi su ason ana leiba kana si yaudi karigum leiba tarabadi nakhoi gi apamba thunganaba aina pi ba yabani adubu madu oiroi haduna saroi sing sida man harami adubu saroi sing se yadre ningai kan tawi karigumba taibung mi amagi i pi da batarabadi aikhoi nang nakta leroi nang musa aikhoi na hana ba khona gani haduna saroi sing sina makhoi gi apambado phangna bi yamna kan ningai torai amaiba labai su hoji kari tawgani saroi sing sina hairibu wase man hek yaru da batarabadi saroi sing sina mabu yinabugum khangadrobani nongma magi aroiba matam yornaba tanjado saroi sing sina lumkibi ai khanbadagi mase matha sarami aduga amuksu nandogi aduga nanaw mitlangi murti saramsina thokibase makhoi karigum mai khara lakle habsisu amaiba labaina khanglibani
ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯈꯣꯏꯅ ꯌꯥꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯦꯝꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯥꯏ ꯐꯔꯦ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯧꯔꯤꯕ ꯃꯩ ꯑꯁꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯣ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯍꯥꯛ ꯈꯛ ꯆꯠꯂꯣ ꯈꯨꯜ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯒꯤ ꯌꯨꯝꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯌꯦꯡꯕ ꯍꯧꯔꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯥꯔꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯔꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯗ ꯃꯩꯖꯥꯎ ꯊꯥꯔꯤꯕꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯁꯦ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁꯥꯔꯣꯏ ꯑꯗꯨꯕꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯁꯥꯔꯣꯏ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯏꯄꯥꯏ ꯄꯥꯏꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯃꯈꯣꯏꯒꯤ ꯏ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯂꯥꯕꯩꯅ ꯑꯁꯣꯝꯗ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯁꯥꯔꯣꯏ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯥꯅ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯃꯥꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥ ꯈꯪꯖꯩ ꯈꯪꯅ ꯈꯪꯅ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯃꯥꯒꯤ ꯃꯃꯥꯡꯊꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯄꯤꯅꯅꯕ ꯇꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯂꯣꯝꯗꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯒꯥꯏꯔꯕ ꯅꯟꯗꯣꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ ꯈꯨꯜ ꯑꯁꯤ ꯑꯅꯤ ꯑꯍꯨꯝ ꯂꯥꯜꯂꯒ ꯃꯥꯅ ꯂꯩꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯆꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯃꯍꯤ ꯌꯥꯎꯔꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯗꯨ ꯂꯩꯕꯅꯤꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯅꯕ ꯃꯍꯥꯛꯁꯦ ꯂꯥꯛꯑꯝꯃꯤ ꯅꯟꯗꯣꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯂꯥꯕꯩꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤ ꯀꯅꯥꯒꯤ ꯌꯨꯝꯗ ꯃꯤ ꯊꯣꯛꯂꯛꯄꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯂꯛꯄ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯀꯣꯟꯅ ꯊꯪꯗ ꯌꯨꯝ ꯑꯃꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯍꯜꯗꯤ ꯅꯠꯇꯦ ꯆꯍꯤꯕꯨꯗꯤ 50ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯃꯍꯥꯛꯇꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯟ ꯁꯦꯕꯥ ꯇꯧꯕ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯅꯤ ꯉꯁꯤꯁꯨ ꯄꯨꯡ 3ꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯍꯜ ꯑꯁꯤ ꯍꯧꯒꯠꯂꯤ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯆꯤꯡꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯟꯒꯤ ꯁꯖꯤꯛ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯆꯠꯂꯛꯄꯅꯤ ꯁꯪꯒꯣꯜ ꯑꯗꯨ ꯌꯧꯔꯔꯦ ꯁꯟꯊꯤ ꯈꯔꯁꯨ ꯃꯥꯅ ꯁꯦꯡꯗꯣꯛꯑꯝꯃꯤ ꯋꯥꯃꯩ ꯃꯆꯥ ꯑꯃꯁꯨ ꯍꯧꯕꯤꯔꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯆꯔꯨꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯥꯞꯄꯤꯔꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯕꯤꯔꯤ ꯆꯤꯡꯗꯨꯅ ꯃꯥꯅ ꯂꯣꯛ ꯈꯨꯕꯁꯦ ꯑꯁꯣꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯉꯁꯥꯏ ꯃꯈꯩ ꯀꯅꯥ ꯃꯤ ꯊꯣꯔꯛꯄꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯁꯥꯔꯣꯏ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯃꯅꯝ ꯑꯁꯤ ꯐꯥꯎꯔꯔꯦ ꯃꯉꯣꯟꯗ ꯃꯅꯝ ꯑꯁꯤ ꯐꯪꯂꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯍꯨꯝ ꯃꯥꯒꯤ ꯃꯅꯝ ꯑꯗꯨ ꯐꯪꯕꯗꯒꯤ ꯁꯥꯔꯣꯏ ꯑꯁꯤ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯃꯥꯏꯕ ꯂꯥꯕꯩ ꯑꯁꯣꯝꯗ ꯍꯨꯃꯥꯡ ꯄꯨꯡꯀꯥꯡ ꯀꯥꯡꯂꯤꯕꯅꯤ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯁꯟꯅ ꯆꯥꯅꯕ ꯆꯔꯨ ꯑꯗꯣ ꯊꯥꯡꯀꯣꯟꯅ ꯀꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗꯤ ꯏꯁꯩ ꯑꯃꯁꯨ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯉꯪꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯥꯛꯈ꯭ꯔꯦ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯁꯥꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯗꯥꯔꯛꯄ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯍꯨꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯠꯇꯗꯤ ꯎꯔꯕ ꯃꯥꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯒꯠꯂꯛꯏ ꯍꯨꯏ ꯑꯃꯅꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯃꯛ ꯈꯣꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯆꯔꯨ ꯀꯛꯂꯝꯕ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯅꯣꯅꯦ ꯅꯣꯡꯁꯨ ꯉꯥꯟꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯈꯣꯡꯂꯤꯕ ꯀꯞꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯈꯜꯂꯤ ꯃꯥꯅ ꯀꯛꯂꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯅꯛ ꯅꯛꯅ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯂꯦꯞꯂꯤ ꯃꯥꯕꯨ ꯌꯦꯡꯂꯔꯤ ꯅꯨꯄꯥ ꯑꯗꯨꯇꯅꯕꯨ ꯎꯗꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯒꯤ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯂꯛꯇꯨꯅ ꯍꯨꯏꯁꯤꯡ ꯑꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯨ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯏ ꯃꯅꯥ ꯑꯁꯤꯗ ꯈꯣꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯕꯨ ꯑꯁꯤꯅꯗꯤ ꯈꯪꯗꯕꯗꯒꯤ ꯍꯨꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯔꯤ ꯑꯗꯨꯕꯨ ꯍꯨꯏꯁꯤꯡ ꯑꯁꯤ ꯃꯅꯥ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯄꯪꯈꯣꯡꯗ ꯈꯣꯡꯂꯒ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯆꯔꯨ ꯀꯛꯂꯝꯕ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯁꯨ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯐꯥꯎꯔꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯅꯥꯛꯃꯛꯇꯗ ꯑꯁꯨꯝ ꯀꯟꯅ ꯈꯣꯡꯂꯛꯏꯁꯤꯕꯣ ꯀꯔꯤꯃꯛꯇꯗꯤ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯔꯨ ꯀꯛꯄꯁꯤ ꯂꯦꯞꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ
ꯌꯦꯡꯉ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯂꯩꯕ ꯎꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯨꯏꯁꯤꯡꯁꯤꯕꯨ ꯍꯨꯏꯅꯦꯍꯦ ꯍꯨꯏꯅꯦꯍꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯔꯨ ꯀꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ, ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯥꯅ ꯇꯞꯅ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯟꯒꯤ ꯆꯔꯨ ꯍꯥꯞꯐꯝ ꯑꯣꯏꯔꯤꯕ ꯕꯕꯣꯁ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯅ ꯎꯔꯤꯕꯁꯦ ꯃꯁꯤ ꯎꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯣꯔꯆꯂꯥꯏꯠꯁꯤ ꯄꯤꯠ ꯄꯤꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯆꯪꯉꯤ꯫ ꯃꯁꯤꯗꯁꯨ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯅꯣꯅꯦ ꯋꯥꯈꯟꯅꯔ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯁꯨ ꯈꯔ ꯂꯥꯞꯅ ꯄꯤꯠ ꯄꯤꯠ ꯀꯥꯞꯂꯤ꯫ ꯁꯪꯒꯣꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤ ꯑꯃꯅꯤ ꯍꯧꯔꯤ꯫ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤ ꯑꯗꯣꯝꯗꯁꯨ ꯃꯥꯅ ꯀꯥꯞꯁꯤꯜꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯗꯨꯅ ꯃꯉꯣꯟꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯛꯄ ꯃꯑꯣꯡ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯉꯛꯅꯩ꯫ ꯀꯔꯤꯅꯣ ꯁꯥꯔ ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯅꯣꯅꯦ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯄꯤꯠ ꯄꯤꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯍꯩꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ꯫ ꯂꯦꯡꯗꯕꯗꯒꯤ ꯃꯃꯤꯠ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯆꯤꯡꯅꯅ ꯑꯃꯗꯤ ꯉꯛꯄ ꯂꯣꯏꯅꯅ ꯀꯩꯅꯣꯅꯦ ꯃꯁꯤꯗꯤ ꯑꯩ ꯆꯪꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯍꯨꯏꯁꯤꯡꯁꯤꯅꯁꯨ ꯀꯟꯅ ꯈꯣꯡꯂꯤꯕ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯦ꯫ ꯑꯩ ꯆꯪꯂꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯪꯅꯅꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯦꯡꯅ ꯃꯅꯤꯡ ꯍꯟꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯐꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯆꯥꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯇꯨꯒꯦ ꯇꯧꯏ꯫ ꯇꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗꯨ ꯂꯦꯡꯈꯤꯕꯅ ꯃꯈꯥꯔꯣꯝꯗ ꯌꯦꯡꯉꯨꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯕꯤꯂꯤꯌꯥ ꯄꯥꯝꯕꯤ ꯑꯁꯣꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯀꯣꯏꯀꯥꯞ ꯀꯥꯞꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯃꯥꯅ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯪꯒꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯃꯥꯅ ꯀꯥꯞꯁꯤꯜꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯇꯞꯅ ꯆꯪꯈꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯇꯨꯡꯃꯛꯇꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯏꯃꯨ ꯃꯨꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯑꯃꯗꯤ ꯈꯪꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛꯁꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛꯀ ꯁꯛꯇꯝ ꯑꯗꯨꯒ ꯃꯤꯆꯥꯟꯅꯈꯤ꯫ ꯍꯦꯛ ꯃꯤꯆꯥꯟꯅꯈꯤꯕ ꯃꯤꯅꯠ ꯑꯃ ꯐꯥꯗ꯭ꯔꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯡꯈꯤꯕꯗꯒꯤ ꯂꯋꯥꯏ ꯂꯣꯇꯣꯟ ꯁꯞ ꯌꯨꯡꯂꯕ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯅꯨꯄꯥ ꯑꯁꯦ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯁꯤ ꯆꯣꯡꯈꯠꯂꯛꯄꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯆꯣꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯨ ꯈꯔ ꯐꯤꯡꯅ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯣꯡꯈꯠꯂꯛꯄꯁꯤꯗ ꯃꯥꯡꯒꯣꯜꯒꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯀꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯉꯁꯥꯏꯋꯥꯏ ꯃꯥꯅ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯊꯣꯡ ꯑꯁꯦ ꯃꯍꯥꯛꯅ ꯅꯝꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯁꯤꯟꯕꯅꯤ꯫ ꯃꯥꯒꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯡ ꯅꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯇꯨꯝꯂꯝꯂꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯆꯪꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯝꯃꯤ꯫ ꯑꯁꯣꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨꯗꯤ ꯍꯧꯗꯣꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯟꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯥꯔꯝꯃꯤ꯫ ꯀꯤꯅ ꯄꯥꯈꯠ ꯁꯥꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯩꯅꯣꯅꯦ ꯄꯨꯡ 3 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗꯕꯨ ꯅꯨꯡꯇꯤꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯋꯥꯔꯤ ꯑꯗꯨ ꯇꯝꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯔ ꯂꯤꯔꯝꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯕꯨꯛ ꯑꯁꯤ ꯀꯪꯈꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ꯫ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯌꯥꯝꯅ ꯀꯥꯡꯉꯦ꯫ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ ꯅꯨꯄꯤ ꯑꯩ ꯁꯣꯔꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯥ ꯑꯁꯦ ꯍꯨꯃꯥꯡ ꯆꯨꯞ ꯂꯨꯞꯈ꯭ꯔꯦ꯫ ꯃꯕꯨꯛ ꯑꯁꯤꯁꯨ ꯏꯀꯪ ꯀꯪꯈꯠꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯨꯄꯤ ꯑꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯀꯩꯅꯣꯅꯦ ꯃꯣꯏ ꯄꯥꯕꯨꯡ
Kari matone sibo haduna mahaksu magi nupa adubu laikanana honari. Ngakting manung asida ikui kuidana nupa adugi honglibu mong mato kaya asida pakatpadagi magi nupi aduna masasing adubu kanna huroi kaure. Thangnaba kagi thongsing adu pangtina thille. Napabung si kaino matore, napabung si kaino matore, nakoiba hogala une habadagi machanupa ani edo darmale hogale. Makoi anina senthorok matam masida mapabung aduna phamang aduda babu ikang kangkhalaga mana tharo onduna wana khaliba mong matawasi ure. Machanupa ani nachu babung kedorage haduna pakana wa hange. Adubu mapase pakhum piba kari matang magdre. Ai ware, ai kaino matore. Nakoina napabung de kallo ai yam hininge ai ware hadana mapabung aduna wa hare. Masidagi kari tawgani khudakta makoju thorai aduga yumthangnaba mi sing tananaba makoina yamna kanna lawba hore. Yumthangnabada leiba yum amani ki mi sing chu thoronare kaidore hadana wa hangi makoisu ngasai nupa dagi oirba mong matawsi ubudi yamna ngakre. Asidi kari matawno amukta babu udri asidi kari matawno hadan makoisu yamna kinakre. Ahalado tharo ola madagi choron yam lolei aki bu wasu yam hare. Magi aduguma mataw aduda makoising se yamna kinarame. Yamathuna doctor da puna batawsi pantharabadi yararoi habadagi makoi lekai adwaida kanagi gari leibano hadana gari ase thinarame. Adubu gari di yamna tangi. Sorok wangurumdadi auto loibanu pamadi le. Magi yumdagi gari ase amukta hairaga yengsi habadagi makoi mi kharano sanghore makoi khara amana auto leibanu padagi yumda gari adu kowalai. Nupa adu hodokpada ngangtang su minute mari mga kanare. Uchinna gari adu puruga lai. Gari adu hojiki nupa adu yumda thojilakle. Machanupa aniga makoi lekai adu mi amaniga mateng pangduna auto adu matata hakwale. Haladoi kuchu se mong ama tawkre taipet takre. Musilapagi mong mataw musitawri. Magi nupi du pakatpana bungo napaja khara tunamta puna batawsi haduna haibadagi gari ase yamna thawe. Mama dudi yumda lehawale lekai gi mi amani lehawan mane. Machanupa aniga thangnabagi nakhara naha oiba mi amaniga makoi punna gari ase thawdorpani. Lerak asidiga thawdorlaga soro asi hek yoba matam asida konara matheka matam dani. Gari ase masa mutum start ase amu yakidabani mutkibani. Mutkibadagi tamo kadore hadan machanupa ani dana pakana hai. As mutkrin he yadri kriman to jano. As amukti yengi hadana yamna kan start ado hauna bohone. Adabu start ado haw habi yadre. Auto adugi manungda machanupa ge tambakta ngahalag lediba ahalase hojikti masado chapting khrabani. Choro lolamba bahang ngasai wai wayam haram singado karimata haikidrabani tumil laikhrabani. Hek yengmuda asiba miyamagi mong matawdona adamu urami. Yamna kan start ado hauna naba hadana auto driver aduna yamna kan honai. Adabu start ase pak haw habi yadre. Makoina udabagini makoina khangdabagini. Auto driver aduna start hauna naba kan nasyam ngai matam masida. Gari adugi mamang maktada gari guma muraba chawraba saktam amana thali. Saktam aduna ni kudimuk ase honghaliba kudimuk ase uhaliba. Mahangna soidarmaki ahalasi halagi hadana khankibsina asumna oirugani. Yadrine he amukta innaba tawsi inbadi yabri yengsi hadana gari ase innaba tawi. Matam masida auto asik manung asida mapadu tumhalli aduga machaching adu kunthai thangnabadagi mateng pangmu yawriba amani sukum thaduna makoise ille. Adubu makoi mari mangani illa fawada chatlu haibi yadre. Yamna kanne inbani adubu sucha chatlo habdi yadrabani. Mi mari mangani illa fawada gari aduna chatlo habi yaraktaba mataw asida makoisi yam ngakre. Kari none nakoi mari mangani inbata fawba gamdisibo. Mi yamani inbadi yamna ngamani. Kaino break up hablong tiyengo amukti yengo haduna yengi adabu kari mata tawdre. Inma sucha chatre. Kona thangda amuktagi illagi yengsi haduna makoina yamna kanna muktun inmani. Hada mukti khangin imada khangchat chatpa habdu urami. Auto adugi manung aduda tariga tumnaga leriba ahalase makoina khangin inna matam asida makharonda marak aduda khangta tasilli.
ꯌꯣꯠꯇꯨꯗ ꯃꯥꯒꯤ ꯃꯀꯣꯗꯨꯅ ꯈꯔ ꯍꯛꯆꯤꯟꯈ꯭ꯔꯦ ꯍꯛꯆꯤꯟꯈꯤꯕꯗꯒꯤ ꯁꯣꯛꯇꯨꯅ ꯃꯀꯣꯛꯇꯒꯤ ꯏ ꯇꯥꯔꯛꯏ ꯃꯈꯥ ꯑꯗꯨꯗ ꯑꯍꯜꯗꯨꯅ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯒꯣꯗ꯭ꯔꯣꯛ ꯂꯥꯎꯕꯅꯤꯅ ꯑꯍꯜ ꯇꯥꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯍꯜꯗꯨꯒꯤ ꯀꯣꯛꯇꯒꯤ ꯏ ꯑꯁꯤ ꯍꯦꯛꯇ ꯕꯤꯔꯤ ꯀꯥꯎꯂꯛꯂꯤꯕꯁꯤ ꯎꯔꯦ ꯏ ꯊꯣꯛꯏꯅꯦ ꯏ ꯊꯣꯛꯏ ꯐꯤ ꯑꯃꯗ ꯈꯨꯝꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯅ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯏ ꯑꯗꯣ ꯈꯛꯄ ꯂꯩꯇꯅ ꯑꯗꯨꯝ ꯇꯦꯞ ꯇꯥꯈꯠꯂꯛꯏ ꯑꯗꯨꯝꯅ ꯏ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯕ ꯁꯥꯔꯣꯏ ꯑꯁꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯥꯛꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯍꯜ ꯑꯗꯨꯒꯤ ꯏꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯏ ꯑꯗꯨ ꯊꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯤꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯆꯦꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯏ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯇꯦꯞ ꯇꯥꯈꯠꯂꯛꯏ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯔꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯩꯍꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯇꯞꯅ ꯂꯦꯛꯄ ꯍꯧꯔꯛꯏ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯀꯞꯄ ꯍꯧꯔꯕꯅꯤ ꯄꯥꯕꯨꯡꯁꯦ ꯋꯥꯈꯟꯁꯨ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯀꯟꯅꯕ ꯉꯝꯃꯣꯏꯗꯔꯦ ꯑꯃꯨꯛꯇ ꯄꯥꯝꯕꯩ ꯑꯃ ꯇꯧꯕꯤꯌꯣ ꯄꯥꯕꯨꯡꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯅꯦ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯌꯥꯅꯕ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯅꯤꯗꯨꯅ ꯊꯋꯥꯏ ꯋꯥꯖꯕꯗꯒꯤ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯅꯤ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯕꯅꯤ ꯒꯥꯔꯤ ꯑꯗꯣ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯂꯦꯛꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨꯅ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯕꯗ ꯂꯥꯎ ꯄꯝꯅꯨꯒꯔꯁꯨ ꯊꯥꯡꯂꯁꯤ ꯄꯝꯅꯨꯒꯔꯁꯨ ꯑꯩꯈꯣꯏ ꯊꯥꯡꯂꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯥꯟꯅꯗꯨꯅ ꯃꯄꯥꯗꯣ ꯊꯥꯡꯊꯔꯛꯂꯦ ꯏ ꯑꯗꯨꯗꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯦꯞ ꯇꯥꯗꯨꯅ ꯃꯈꯣꯏꯅ ꯊꯥꯡꯅꯕ ꯄꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤꯕ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯡꯅꯕ ꯃꯈꯣꯏꯁꯨ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯁꯥꯏ ꯃꯈꯩ ꯈꯨꯜꯂꯣꯝꯗ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯅꯟꯗꯣ ꯃꯥꯒꯤ ꯃꯁꯥ ꯅꯅꯥꯎ ꯃꯤꯂꯪꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕꯁꯤ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯤ ꯈꯔ ꯃꯔꯥꯡ ꯇꯧꯔꯤꯕ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕꯁꯤ ꯃꯥꯅ ꯎꯕꯗꯒꯤ ꯈꯔ ꯌꯥꯡꯅ ꯌꯧꯁꯤꯜꯂꯛꯄꯅꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯑꯁꯤ ꯃꯥꯅ ꯎꯔꯨꯔꯦ ꯃꯤꯁꯤꯡ ꯑꯗꯣ ꯈꯨꯟ ꯃꯁꯦꯟ ꯑꯣꯏꯅꯕ ꯇꯥꯔꯕꯁꯨ ꯅꯟꯗꯣꯒꯤꯗ ꯂꯩꯀꯥꯏꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯟꯗꯣꯗꯤ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕꯅꯤꯅ ꯃꯈꯣꯏꯅꯁꯨ ꯅꯟꯗꯣꯒꯤ ꯃꯁꯛꯁꯤ ꯈꯪꯕꯁꯨ ꯇꯧꯗ꯭ꯔꯦ ꯃꯩ ꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨꯒꯤ ꯃꯉꯥꯟ ꯄꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤ ꯃꯤꯂꯪꯒꯤ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯅꯟꯗꯣ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯎꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯋꯥꯈꯟ ꯇꯥꯗ꯭ꯔꯕ ꯏ ꯇꯦꯞ ꯇꯥꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯎꯏ ꯑꯗꯨꯒ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯏ ꯂꯦꯛꯂꯤꯕꯁꯤ ꯃꯥꯅ ꯎꯏ ꯃꯗꯨꯒꯤ ꯁꯥꯔꯣꯏ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯟꯗꯣꯒꯤ ꯃꯁꯥꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯟ ꯆꯨꯔꯨꯒ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯨꯕꯨ ꯃꯕꯨꯛꯁꯦ ꯀꯟꯈꯠꯂꯛꯇꯨꯅ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯦ ꯋꯥꯟꯊꯈꯤꯕꯗꯒꯤ ꯋꯥꯈꯟ ꯇꯥꯈꯤꯗ꯭ꯔꯦ ꯗꯣꯛꯇꯔꯗ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯁꯨ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯒꯥꯔꯤꯁꯤ ꯃꯨꯠꯈ꯭ꯔꯦ ꯄꯥꯕꯨꯡꯁꯤ ꯀꯟꯅꯤꯡꯕꯅ ꯑꯩꯈꯣꯏ ꯊꯥꯡꯂꯒ ꯄꯨꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯕ ꯍꯧꯔꯤꯕꯅꯦ ꯄꯥꯕꯨꯡꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯟꯗꯣꯅ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯁꯦ ꯒꯥꯔꯤꯁꯦ ꯑꯩꯅ ꯌꯥꯅꯕ ꯇꯧꯒꯦ ꯑꯩꯅ ꯌꯥꯅꯕ ꯏꯁꯇꯥꯔꯠ ꯍꯣꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯅꯟꯗꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯃꯈꯣꯏꯁꯦ ꯊꯥꯡꯂꯒ ꯄꯨꯔꯝꯕꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯟꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯆꯪꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯣ ꯃꯥꯅ ꯏꯁꯇꯥꯔꯠ ꯑꯗꯨ ꯍꯧꯔꯛꯏ ꯑꯁꯣꯝꯗ ꯏ ꯂꯦꯛꯂꯝꯕ ꯁꯥꯔꯣꯏ ꯑꯁꯤ ꯅꯟꯗꯣꯒꯤ ꯃꯁꯥꯗ ꯅꯅꯥꯎ ꯃꯤꯂꯪ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯛ ꯐꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯈꯔ ꯐꯥꯎꯔꯛꯏ ꯃꯥꯒꯤ ꯏꯊꯤꯜ ꯑꯁꯤ ꯑꯁꯣꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯂꯕꯩꯒꯤ ꯃꯁꯥꯗꯁꯨ ꯐꯥꯎꯔꯛꯏ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯃꯩ ꯑꯁꯤꯗ ꯄꯣꯠꯁꯛ ꯈꯔ ꯂꯪꯁꯤꯟꯕꯅꯤ ꯃꯩ ꯑꯁꯤ ꯍꯟꯗꯛꯃꯛꯇꯤ ꯀꯟꯅ ꯆꯥꯛꯈꯠꯂꯛꯏ ꯑꯗꯨꯒ ꯂꯕꯩꯒꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯄꯣꯠꯆꯩ ꯐꯅꯌꯥꯝ ꯊꯥꯡꯒꯠꯂꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯕ ꯃꯈꯥꯗ ꯇꯨꯞ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯕꯩꯗ ꯊꯣꯛꯂꯛꯏ ꯂꯕꯩ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯏ ꯊꯛꯂꯝꯕ ꯁꯥꯔꯣꯏ ꯑꯁꯤ ꯑꯗꯨꯝꯅ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯟꯗꯣꯅ ꯒꯥꯔꯤ ꯑꯁꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯏꯁꯇꯥꯔꯠ ꯑꯁꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤ ꯃꯥꯅ ꯊꯧꯕ ꯍꯧꯏ ꯄꯟꯊꯗꯦ ꯌꯥꯝꯅ ꯊꯨꯅ ꯑꯍꯜ ꯑꯁꯤ ꯍꯥꯞꯀꯠꯂꯨ ꯑꯩꯅ ꯊꯧꯒꯦ ꯑꯩꯅ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯁꯤ ꯈꯖꯤꯛꯇꯪ ꯆꯦꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯍꯩꯅ
gari asi mana yanbani chendana bhonabani adabu nanaw mitlangi mahini yamna kanna kankibana gari asi adamuk saroi asi konana singlaga pui phana kanna saroi asli yanduna thatna bhonarabasu nanaw mitlangi mahina sukmati kankibana thatpasung ngamdre yan sung ngamdre saroi asi pambai amathire gari pambai no hairba matam masida khudi masing ase mana yalag lerabati yararoi makhoi gi mamuktada mag saktam bachi phagdolage thoroklage adu oi batarabadi gari asi leptuna mag saktam masi ubada kiduna ngakting leringai matam asi thengta halase halage haduna mana khanmani mikup amagi manung asida gari asi thoring asida saroi asi mangkhre aduga khara laptangna saroi asina mangmaktada mag saktam bachi phagdoraktuna gari asi gi mangna thatkhibani asumna mangna phagdoktuna gari asi gi mangda khajitang lapna thatlaga leibam matam asida tongliba sing aduna su ure karino asibu haduna makhoise punna sonare tongliba makhoi kudima sing ase kibana magi masase niklabani nandogi thawai changliba nanaw milungna gari ase thoribani adubu madi kudima sing ase khanglibani makhoina kiba makhoina lawba matam asida makse gari edo saroi adugi mangmaktada mahaksu khangkham khami gari thokadori mayam aroibada dan khumana amukana khurumjari ngasidi thabak yam kibana wari thabasu yam thengkri masigidamakta mayam ngakfu yu haijari